Image Paodam miyeng tabiribasingbu Surbala kurumjari nasigi maruiba pau pizari. International Plastic Bag Free Day Mari Lainana say no to plastic bags, carry your own bags. Let's please to keep Kaksin plastic free. Let's promote a culture of reuse, not use, and throw high pausa puba kumchachatre. New York Jamas Namanga Puduna Mumbai the Lakiba Strami special train as in the Jibang railway station at Tumatre. Loinana Lam Kopsen Bahai Chana Bigi Matam Loi Krabani Hana Prime Minister Narendra Modi Kundokre Pamuchakana Bizari Malian Gimafam Kayada Pantok Nabagum Kaksim Municipal Council Nasenduna International Plastic Bag Free Day 2020 Gate Thoram Pantokre Thoram Asiga Mari Lainana say no to plastic bags. Carry your own cloth bags. Let's please to keep Kaksin plastic free. Let's promote a culture of reuse, not use, and throw hyperpowered buba komchat ama. Kaksin supermarket tagi hauraga Kaksin bazar, Kaksin makhalekai, Naudam bazar amadi. Kaksin gi tungan ba laikai sing pauduna Kaksin municipal council gi office power chatki. Komchat aduda Kaksin municipal council gi chairperson Naurem Sanjit Kumar, vice chairperson Ketri Mayum Jalajit, councillor Singh Kaksin municipal council gi executive officer Tunglut Kamintang staff sing sanitary workers sing all Kaksin students union Aksugi Kangbu Amasung Yeneng self-help group Kaksin Postpat Lekagi membership Surbala. Kumchat adugi manungda Kaksin municipal council gi sanitary workers sing na lambigi nakal daba plastic ki amot akai sing kundoki Kaksin municipal council ward number 4 gi manung channa laiba Kaksin Postpat Lekagi napising na Dinadayal Atyodaya Yojana National Urban Livelihoods Mission De Nulamgi Makada Semba Yening Self-Help Group Kaksin Postpat Lekaina Puthokpa Figi Kausu Kaksin Municipal Council Gi Chairperson Naurem Sanjit Kumana Haunabi Matung Ina Launch Togi Chairperson Naurem Sanjit Kumana Fongdorakpada Ngasi Malem Gi Mafam Kayada Pangthokna Bagum Kaksin Municipal Council na International Plastic Bag Free Day Gi Thoram Asi Pangthokpaga Loinana Kaksin da Laibiriba Miyamna Single Use Plastic Sing Asi Yariba Makai Sizinabiba Toklasi Haiba Bowser Sandopa Oina Kongchat Asi Chatpani Hana Single Use Plastic Carry Bag Sizinadana Poche Laibagi Hainabi Tadoklasi Aikogi Halaman Singna Kaitildaki Poche Laiba Chatpamatamda Laigada Viba Poche Sing Adu Halaknaba Cow Tumo Polana Chingba Yumdagi Buraga Chatpagi Chatnabi Adu Amukhana Chatharasi Haina Apildoki International Plastic Free Bag Day Haidana World Pumbada Palan Tauri Adu Mari Lenana Kaksin Municipal Council Nasu Kaksin Municipal Area Manung Sida Release Satuna Municipal Area Sida Laiba Praja Putting Makta Plastic Single Use Plastic Polam Sing as if we Yaribama Kasin of Lepsi Habagi Relima Niam the awareness Kalunana Sachavani Plastic Baking at the scene of a talk tuna with a pig about housing a seat to be. Ngasi Yankay Mangarab Suba International Plastic Bag Free Day Mari Lainana Namit Asi Kakching Range Office Amadi Balel Bit Office Ki staff sing na Bulaga Kakching Lamkai Bazada Plastic ki Amot Akai Sengotuna Pangtokre Nasigi Plastic Amadi Plastic Products Singi Amot Akai Kundokana Maru Oiba Thoram Oina Pangtokiba Palanga Mari Lainana and Munal Mede Range Official na Hai Kibda Sok 1965 Dagi Haudokiba Pritibigi Oiba Palan Asigi Chaba Pantungdu Yawak Hamdrik Nasi Malemi Oina Plastic Bag Billion Mangarom Chahi Sigi Oina Sizinai Amadi Malem Sina Mioiba Masina Mioiba Jati Yauna Malem Bijiba Punamakta Achauba Singnaba Ma Ohele Plastic na piriba amang bagi matangda fanayamna lauduna su plastic ki chaithengsi Manipur yauna India gumba chakolak leba mafamdana khwaidagi heli
ꯃꯨꯅꯥꯜꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯕꯖꯥꯔ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯗꯨꯀꯥꯟ ꯆꯅꯤꯔꯣꯝ ꯂꯩꯔꯦ ꯑꯃꯗꯤ ꯕꯖꯥꯔ ꯑꯁꯤꯗ ꯆꯥꯏꯊꯣꯔꯛꯂꯤꯕ ꯄ꯭ꯂꯥꯁꯇꯤꯛꯀꯤ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯄ꯭ꯔꯖꯥꯁꯤꯡꯅ ꯌꯥꯔꯤꯕ ꯃꯈꯩ ꯄ꯭ꯂꯥꯁꯇꯤꯛ ꯁꯤꯖꯤꯟꯅꯕꯤꯒꯅꯨ ꯑꯃꯗꯤ ꯇꯉꯥꯏ ꯐꯗꯅ ꯁꯤꯖꯤꯟꯅꯕ ꯇꯥꯔꯕꯁꯨ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕꯤꯌꯨ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯈꯣꯝꯒꯠꯅꯔꯤꯕꯁꯤꯒꯤ ꯃꯊꯧ ꯇꯥꯔꯣꯏ ꯑꯃꯗꯤ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯕꯖꯥꯔꯕꯨ ꯄ꯭ꯂꯥꯁꯇꯤꯛ ꯐ꯭ꯔꯤ ꯕꯖꯥꯔ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯍꯥꯏꯅ ꯑꯦꯟ ꯃꯨꯅꯥꯜꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯈꯤ ꯄ꯭ꯂꯥꯁꯇꯤꯛꯁꯤ ꯈꯨꯡꯒꯠꯆꯔꯒ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯟꯕꯒꯤ ꯑꯗꯨꯒꯨꯝꯂꯕ ꯄꯥꯂꯟꯂꯣꯟ ꯄꯥꯡꯊꯣꯛꯆꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄ꯭ꯔꯖꯥꯗ ꯃꯦꯁꯦꯖ ꯄꯤꯖꯅꯤꯡꯕꯁꯤꯗꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯈꯣꯝꯒꯠꯂꯤꯕꯁꯤ ꯄ꯭ꯔꯖꯥꯅ ꯃꯐꯝ ꯆꯥꯅ ꯂꯣꯏꯁꯤꯟꯗꯨꯅ ꯊꯝꯕꯤꯕ ꯇꯥꯔꯒꯗꯤ ꯈꯣꯝꯒꯠꯄꯒꯤ ꯑꯃꯨꯛ ꯃꯊꯧ ꯇꯥꯗꯦ ꯑꯗꯨꯅ ꯅꯣ ꯄ꯭ꯂꯥꯁꯇꯤꯛ ꯖꯣꯟ ꯑꯃ ꯑꯣꯏꯍꯟꯕꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯁꯔꯨꯛ ꯌꯥꯃꯤꯟꯅꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕꯁꯤꯒꯤ ꯃꯦꯁꯦꯖꯁꯤ ꯄꯤꯖꯅꯤꯡꯗꯅ ꯑꯩꯈꯣꯏ ꯍꯥꯏꯔꯤꯕ ꯀꯛꯆꯤꯡ ꯔꯦꯟꯖ ꯑꯣꯐꯤꯁ ꯑꯃꯗꯤ ꯄꯂꯦꯟ ꯕꯤꯠ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡꯒ ꯄꯨꯟꯅ ꯍꯥꯏꯔꯤꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅꯣ ꯄ꯭ꯂꯥꯁꯇꯤꯛ ꯗꯦ ꯑꯁꯤꯒꯤ ꯄꯥꯂꯟꯗ ꯁꯔꯨꯛ ꯌꯥꯖꯕꯅꯤ COVID-19 pandemic mari lainana ngasi July ki tang ahumgi numthil pung ani fawbada Kachin district ki oina laikhiba quarantine center summary report district asida laiba community quarantine center kunmanga amadi institutional quarantine center amada apunba inmate lising ama chamapan marifutara Humputara nipan lairaki makogi manungda inmate lising amaga chanipan nifumdoidi quarantine matam loibaga loinana COVID-19 test tawbada negative oibadagi mayumda disaster kiba amadi COVID-19 positive oibadagi isolation ward natraga COVID care center da thamkre hauze community quarantine center singda miyoi chamaga kuntramanga institutional quarantine center da ama laibaga loinana COVID care center kakchingda miyoi mapan layengli District asida apunba miyoi marifumapan COVID-19 confirm oibagi manungda miyoi kuntrani thoi recover tawkre Containment zone na tarahumdoini aduga district screening center kha Manipur college da apunba miyoi lising aniga humputara screening tawkre June ki tang kuntra dagi Mumbai dagi lamtharakhiba Srami special train da Manipuri macha kaya puduna lakhiba adu ngasi numtel pung manga minute tara rom taba matamda passenger chama supna manga rom puduna Jiribam railway station da thungre loina na Jiribam district police Moirang Tem Mubi Singa SP Jiribam gi team na entire traffic management ningthina ngak senduna lakliba passenger singbu pizza pithak tawduna standard operating procedure SOP Kaihandana yamna chikshina akhanaba medical team amana thermal screening sizinaduna screening loiraba matungda magi district headquarters singda chathanki passenger yamdabana maram oiraga train dagi kumthaduna pizza pithak loiduna magi bus ta pung manga minute yankhairom tabada loina chatnakre Amaromda COVID-19 amaram oiraga mapan Manipurda lairiba Manipuri ichil inaukaya Srami special train da puduna Jiribam railway station da thunglaba matung masa gi district headquarters singda bus ta puduna Jiribam gi Divong Kunau khungi lambi fauduna chatliba asi ngasidagi passenger bus sing asi railway gi masagi lambi lajariba adomda chatpiyu Divong Kunau khungi lambi romda bus tat pathingle haina Divong Kunau gi nupi mayamna hauratuna lambi thingkre Masegi matangda Wairagini Kobinupi Amana Fundorakpada Manipuri Chil Inaukaya Mapan Manipur Dagi Jiribam railway station da Thunglaba Matung bus Tunguna Ekoge Kun Divong Kunau Lambi Fauna Chatli Basida passenger Singna Chanaba Pochai Ising Bottle Amadi hand gloves Kaya Kungi Lambida Hundokwa Asi Taudana Bakaya Hairabasu Adum Taudana Lakpa Asida Ekoi Kuna train Tungladuna Lakliba passenger Sing Asibu Puduna Chatliba bus Asina Masagi railway lambi asida chathallo Divong Kunau khun fauduna chathan bayaroi haiki ningsing bayai Divong Kunau khunja singna ngarang Jiribam gi deputy commissioner da aiba cherol amasu pisinduna khun fauna train da purakpa passenger bus sing chathandana ba haijakibasu laikre hairi lambi asida chatpa matamda masa gi chabagi pochai thada binu haina thada birami thong nau bus ki hangbinu haibasu hangduna adum machatle haibasu inde Mara maduna ngasi government sakada hygienic badi akhoi Divong Kunau gi lambi asida chapi ba tawbiga no government sakagi main sorok haina lairiba national highway railway phawba lambi asida ngasi dagi pubigro Divong Kunau lambi asida chapi ba tawbiga no haiba wahai asi thamjani
Lupa crore ani henbagi brown sugar amadi WY tablets sing more commando amadi police ki team na fagat krek na se yung pung 8 makhairom tarak pa duwaida Sikkim village ta laiba Kondong Layambi Mayagi More Police Checkpost akak nabu pau ama fangbadagi More ki additional SP Ops Morangtem Amit OC Kundrakpam Dilip Kumar amadi Sub Inspector Syed Irsad Alina Luchingba team ahumna More rom dagi tholakpa car ama check tawada yamlaba brown sugar amadi WY tablets kaya yaurambadagi miyoi amaga konana fagaki hiramasigi matangda Tenapa District Police ki SPTS Bikramjit Singhana War Against Drug ki saru ama oina Tenapa District Police na Imphal More lambida chathariba drug ki karbar ase thingnaba mikupna homsingna thiba humbagi thabak leptun chatharaki ngasisu war against drug ki saru am oina More police ki check posta Maruti Suzuki Wangon R registration number MN05A7824 ama check tobada 958 grams tumba brown sugar amadi WY tablets 5000 piece yarum ki hairi aduga gari aduda tongba miyoi ani nanthokuna chen ki hairi tungda check post aduda duty taba commando amadi police personnel singna Tanaduna Miyoi ama fagaki fagat aba miyoi adudi Chandal district ki Chakpikarong subdivision manung dalaiba Kenjang village tagi Thamzalet Khongsai Chahini Pumapan Apopolai Kidraba Thonglun Khongsai ni Hairi fagat aba drugs ado malemgi kaithil da lupa crore ani hinbagi oigani hairi fagat aba potlam sing amadi miyoi adu More police station da kusana kre hiramasigi matangda More police na case ma lokhat kre loinana Chen kibab miyoi ama adusu hauzik More police amadi commando gi team singna yamna kana thiri haina phungdoraki drug sing fagalakpa ngkiba team singda SP na case reward su piki Technopol District Police na si akaknabu pao ma phangdagi koi Sikkim Bank da leiba Kondong Layambi Mayada leiba koi More check post da akan momong da chicken tharang lokot pa horoki haiba tanja du da gonaru tongamba driver asi nanthokna chenki aduga nupa ama magalak minaba gari asi da tongpa thangjalet khongsai gobu nupa ama koi phaki amasung mana pori ba gari asi dagi koina check-in na check tobda sugar packet 75 amasung WY tablet 5000 koi phagat pangamki Amaromdasu ngasi ayok pung 8 makhairom tabada commando unit kapsingi subedar KSS Prakash na luchingba commando gi kangbu amana Tata Super ACE registration number MN02B5298 angangu machu amadagi mapalebakta saba churuk win ubu 13,500 fagat le haina Kakchin District Police ki SP Victoria Engkhomna thadrokpa cherol amana phungdarakli churuk sing adu Purambagi miyoi ani fagat pangamde fagat aba miyoi sing adudi gari adugi driver MD Tariq Ahmed Chahi kontra apopa MD Shiraz Ahmad Lilong Haurebi Lehau Khong amasong Syed Wahidur Rahman Chahi ni pumapan apopa Syed Nur Rahman Lilong Turen Ahanbi Mathak Yangbi Lekai Degini ngasi National Highway 102 gi Sora Khunuda Chingda Leiba Police Outpost ki mamangda gari adu check tobada carton box kuntaret carton box amada churuk upu chonga yawba yawromba thingnaki driver adubo pahong tawbada churuk sing adu Syed Wahidur Rahman Chahi ni pumapan gini haiba khangbangamle fagalaba miyoi amasung churuk sing adu lockdown gi chakna kangon thugai bagi damak makataba action lokatnaba custom officer da snakri hairi Social activist ama oibata natana philanthropist ama the entrepreneur ama su oiba Dr. Elishan Abonmaina Chingtam Women's Development Association ga kusam na duna Manipur gi manung hanjin na laiba khungang singda chatharak patingbang bibagi thorong ngasisu makata na Kakchin District ki Kakchin Municipal Council gi ward number 6 tagi khangatlaba COVID-19 bi lockdown gi awaba ka hena mayuk nariba khangatlaba imung chanida cheng thum lafuna chingba chana polam sing tingbang pikre nasigi tingbang piba aduda Dr. Elishan Abonmai Chingtam Women's Development Association gi President and Kuncheshwari Kakchin Municipal Council gi ward number 9 gi councilor gi SS Radhamani Chingtam Women's Development Association gi atay executive members sing su saruk yaki Tarumaduga mari lainana Dr.
Elishan Abonmaina Fungdokibada Nasi, Tembang Pijariba Polamsing Asi, Chingtam Women's Development Association Amadi, Mahak Masana, Araba Singna, Laitaba Singda, Mating Pangba, Hibes Logan Mukada, Jatarak Tembang Piba Thorongi, Saru Amoina Nasi, Tembang Polamsing Asi, Bijamani Haiki. Mahang na makata na Fungdurok pada miyam na COVID-19 get lockdown ge awaba mayok na riba matam asida jar bizat khaidana Chingtam amatani aikoi Machel Manauni Haiba Wakalonda Chathariba Tengbang Piba Sida Landam Sege Pukja Zarba Paisa Paiba Mioshina Sumatin Pangbiu Loinana Asegumba Awabataraba Matam Sida Namjaba Kara Kara the Orabasu Miang Mating Pangnarbadi Aikoi Masel Marakta Achit Panungsinaba Mari Adu Fungbangabani Haiki Ngasi Ayok Jarakna Pumapan Makhairom Tabada Yaripok PSK Manung Channa Yaripok Chandra Khong Lambi Paringi Yaripok Hydropopi Chingagi Calvert Manakta Honda Etiba Ani Mamai Onsanaduna Tumsanabada Chahi Humbutara Humdo Shurba Ahalama Laikanabak Namdana Todok Tofam that Lakidre Ahona Sobe Puliski Pound High Lakidraba Ahaladuki Maming Kundrapam Keso Chahi Humbutara Humdo Kawi Ingoro Awangkai the Guinea Mana Honda Etiba MN01A 5508 Asi Tauraga General Konglomdagi Yaripok Tanalakbani Soklabasing Aduna Mutum Naba Chahi Pumari Abuzam Ibo Pisak Chayum Pumanga Makoi Anina Chandrakong Mayay Lekaidagini Makoi Anina Honda Etiba MN04D4679 da Yaripok Lomdagi Chandrakong Tamnalakbani Aduga Atopa Ahum Suba Soklaba Miyoi Aduna Huirongbam Ibom Jasinga Chahi Humputara Sikhong Kaithaldagini Mahakna Laikhidraba Ahal Aduga Lakminabani Mana Tumbani Soklaba Ahuma Hospital da Layan Jathanaba Pukri Todo adugi matangda police na case malokale aduga laikhidrabagi hakchang adu Jennings postmortem tawraba matung imung manungda sinakre hairi UCM ge President Sunil Karam Hydre Midop na wayan bagi tabak toklaba matamda aikoi gi marakta lairiba awaba nungai tabat lairiba sing sop tominasi aikoi masegi nungai tabasing karino haibdo sop tominadrabadi atopat lamlanba mana wayan laga laiba asi kanmina bangamloi wafamasi ngasi UCM ge kunsuba mapok kumon thoram lampialda laiba UCM ge office ta pangthok pathoramda mahanu fungdokibani Sunil Karam na makata na hai UCM haibasi aikoi gi apun bagi sakdam phurup masel gi marakta singnarap Punamak Tinganaba Lady Lup Amani. NFCN IM Amasong India Government Aniki Marata Satarakiba Peace Talk Chahi Kunitun Parak Sida Manipuri Apun Bagi Saktam da Hek Kaihanabagi Saglon Lorok Libasi Ekoi Puna Tenaminaba Matautai. Masida Haining Bawafam Amadi RN Rabina Peace Talk Asigi process Amadi Warisin Purako Matanda Yamtangaba State Ki Karigumba Interest Amata Soholway Dabani Warisana Riba Sida Atopa State Ki Wafam Yarok Matamda Landam Sida Ki Community Singa Faminaraga Apam the Sop Minaduna solution Purak Pangangani Masinatana Atopa Amana Hekta Wayan Matamda Atopagi interest Songlakpada UCM Tingadani COVID-19 pandemic Laina Lachat Matam Sida Political action na traga political movement amata Government of India na tawaydabani pandemic lachat ki waraba matam sida Englishing ani amagi census ta impam oiraga delimitation tawani haibasi yaba ngamloi Englishing ani amagi census asi abnormal oiba data amani haiki nasigi mapok kumon thoram aduda UCM ge consultative member Y Dilip Kumar amasung L Jaduna president member sing oiki COVID-19 and you have a team the state level online painting sketching competition ama Manipur State Legal Services Authority Masal Sana Sendona Pangtoklagani Haiba competition asi class 1 dagi class 12 fawba category ahum thokna haibadi group A da class 1 dagi 5 fawbagi group B dana class 6 dagi class 10 fawba amadi group C da class 11 12 ki mahiroi singna changdamnagani competition asigi mapok matang ahum suba taba category ahum maki mahiro singna selgi mana oina matang sina lupalising ahum lupalising ani chonga amadi lupalising amaga chonga ga luinana certificate sing pigani amadi consolation prize oina category khudingi mioi ahum da lupa chonga certificate pigani yawning basina July 15 gi nutel pung mga fawbada masalsa.competition@gmail.com da form submit oba yagani haidi Ing kumja lising amag chamapat marifugi April thagi chachat kunithoida Manipur lengak na gazette ta phone kiba mitai mayek
kuntaret asi ngasidi mahiru singna tamduna lakhibana MA fawagi thak yokselakle adubu tamnariba lairik sing asida lonchan haibadi banan lan ba yawba asina mahiru singda awaba amadi oiri asigumba awaba kaya asi matungda amuk hanna thoktana bagidamak lairik fonga dawriba miyoi singi mafamda banani matangda milanga tathok tasin tongminaduna asoi angam yawdana hotnabada milalgi maikedagisu angam mating pangjagi haina milal kanglai paki General Secretary Aids Loikhomba Maitena Thadro Pachol Amana Fundorali Loinana Lairik Fongfam Pressing so Hai Yariba Makai Banangi Asoi Bat Yaudre Haiba Lairik Adutam Fombina Basu Milani Maike Apitorabli Santigi Damak Indiana Tauriba Tabak Tong Sing Yang Lagat Leba Asibo Asulmani Haiba Lanyani Wafamasi Prime Minister Narendra Modi na Ladakh Tagi Fundokibani Ladaki Nimuda Lakliba PM Modi na Indian Troops Singa Warisanaki Nimu Hariba Landamasi Janskar Chingsang na question ba Industrial Gitor Banda Tabani PM Modi na Indian Army ki Luching Basinga Warisanaki Matunda Army Air Force amasong ITBP ki personnel singasu Warisanaki Bharat imagi damak thawai pontha pikhrabat lai mission ki thongnabu PM Modi na ikai khumnabu utki Galwan Valley da thawai thakhraba Mother India ki chawthok chiningai oiriba lai mission bu mahak nimsing ki Leh Ladakh Kargil natraga Siachen Glacier natraga awangbu chingronda natraga unna mahi oina cheliba turenda Lairabasu Indian Armed Force ki rank di adum lengdana lai aikoi force singi thongna India ki yeknabasing na khanglabani Bharat Ima Amadi Thongna Faraba Lai Mission Bu Popi Ima Singda Prime Minister Modi na Kok Monduna Ikai Khumnabu Utki Ningsing Bathok Traba Matamdagi Ingthaba Santi Maruk Mapang Oibagi Amadi Thongna Fabagi Thawong Sing Asi India gi culture gi saruk oiduna lakli India gi ingna chikna laijariba fibam sida haipa sarak labadi madugi matik chaba paukum pigani India na ingna chikna santi oina laiminaba pambagi thabak thawong singdagi laiba asibu pangna leitaba asonba oina lawridabani haiki Ngasidi India si isingda atyada mahakilan mishingi thongna Kankhalaklabani modern weapons mayam ama leirabani malemgi lanjau anida Indian singi tawbungamba thongna utkrabani haiki Lam Kopsinba Haibagi Chanabi Adugi Matam Loikrabani Lam Kopsinba Natraga Sandopana Atawa among Atatokali Hokiba Chahi Krasida Indiagi forcing da Amadi security Tabakta Pangajam Hidale Haiba Famsu PM Modina Panki Amadi Lada Asi Katopagi Amadi Mamalebaku Ninjaba Muyoshinkaya Putokraba Lamni Haiki Vande Bharat Mission ki makhada Indian Changma Taret ngasi Sri Lanka ki Colombo dagi Chennai da purakre ngasi gi asina Vande Bharat Mission ki oinadi ahan batangkakta Indian sing Colombo dagi purakpa oiri anirak suba amadi ahum suba tangkak sing gi oina thase gi nipan amasung tara nipan makhada na Delhi da purakna bathorang tawri hairi Special Air India flights na May Kumapan June Taramanga amasung kunithoi da amadi Indian Naval Step hanana Indian National Listing amaga chatruk hena Sri Lanka dagi purakpat laikrabani flights da purakrabasing adu emergency case ka mari lainabana ayambani hairi aroibada maroiba paw umhana bizari International Plastic Bag Free Day Mari Lainana say no to plastic bags, carry your own bags. Let's please to keep Kaksin plastic free. Let's promote a culture of reuse, not use, and throw high powers puba kumchachat kre. New York Jamas Namanga Puduna Mumbai the Lakiba Strami special train as in the Jibang railway station at Tumatre. Loinana Lam Kopsin Bahai Chana Bigi Matam Loi Krabani Hana Prime Minister Narendra Modi na Kundokre. Nasigi the Makta di Paodam Matang Sid Lojere, meaning Dabidi Basimbo, Amukana Kurunjari.